Ahanba maktada aigi crime gi wari asibu tabigadoriba amadi yengbigadoriba ahlaman ima iben iche ichal maruk mapang amadi oza guru punamakpu chesam nawas na taram na okchari amadi ikai khumna bochari ngasi su mayam gi damakta anoba crime gi wari ama puduna laksari ngasi gi crime gi wari asida United States of America da Indian gi family amada Pikhiba yam nungaitaba thodok amagi matangdani Hojikti mayam wari damai onsalasi wari asigi hawrakfam 2007 gi February gi tang kuntaret United States of America gi Pennsylvania hairiba mafam sidagi oirami Pennsylvania hairiba mafam ase itihas kayana yomlaba yamna santi leiba amadi leminaiba miyoi singi marakta nungsina leiba mafam amani benkata konda sibabena amadi maki nupi chenchu lotha unuru makhoi gi nuksiraba India gi mayumse achoba manglan amadi asa amaga loinana thadoklammi makhoi anina America da ahanba thunga matamda punsigi anoba lambi amadi asa kaya piba mafam amani khalami mafam ase yamna magical oiba sangsar amani haina su lawrami makhoi anina Pennsylvania gi yamna piktak changtak toba yamna su nil khongdaba ichik chikpa King of Prussian koba mafam sida leinaba firep lawrami tapna matai manau ani gi punsi mafam sida settle toba hawrami amadi software engineer oina makoi ani thawak toba hawrami benkata amadi chenchu mafam sida yamna nungaina lerami mathausu yamna chilli amadi marek mahau thokpa tungi punsi lambi ama semnaba makoi animak wakal soi thoktana yamna kana hotnari makoina leiriba apartment ase icham chamba paisa yamna tangba luxurious oiba mafam natte mafam sida Indian family kaya masulai tapna matai manau animak yumnon laba miyoi singa naksinaba hawraklami makoi maselgi marakta injang pinaba wari watai na chingba toba hawrami masina makoi anibo India da laihawriba mayumda laibagi environment ama fanglami masidagi makoi anigi yamna nungaiba mikup ado laklami benkata amadi chenchugi nungsiraba machanupi ama January tang anida fangjarami machanupi asigi maming Sanbi haina tholami makoi gi ahanba macha oibana Sanbi mama mapagi thawai gi manini Sanbi gi lautak taw mamit musuk uba sam amadi magi cute oiba minoksina mama mapa anigi thamoise magi nungsibana tanik lawhallami mahakna mama mapa anigi nungaibagi hawrakfamni Andhra Pradesh ki khungang amada laihoba matai manau anigi mama mapa masunupi ama fangjare tabada yamna harauzarami Hojiki oinadi masunupibu uzadri adubu kaidangwai sanbibu uraga pamba fangani amadi yamna nungsina iruzabiba kado fangani haina khut tektuna pajarami thaplaba khungangdudagi masunupigi damakta isorda ana ayek leitanaba parthana tawjarami amadi ahanba imungsigi masu oibana yamna su uninglammi visitor visa hek fangbaga sanbigi mamarom side ki Mabok Satabati Amadi Magi Mapuroiba Yamna Tuna Pennsylvania da 2012 ki July thadalaklammi Chenchugi mama lakpadagi matai manau anigi nungtigi thabuk thoramda kitang komlaklammi ahau ba injang makal kayama Satabati na thonglammi amadi masunupi sanbibu yamna chakshina nungsina senajarami mahak layukan manungsida machanupi Chenchu lotha punurugi birthday chawna amadi yamna harauta yamna building duda layriba yumnonda singa punna pangthoklami masigi matungda Satabati gi mapureba India da hankhirami aduga Satabati di 2013 gi January da hangani haidana makhata na leithawrami 2012 ki October gi tang kunithoi ningthokaba numit che laklami numit chidani mayambu pum on olhan khidawribasi numit chigi numidang wairamda benkata amadi chenchu thabaktagi mayumda halakpa matamda mabani kaigumba thodok ama thokhibagum iching chingnarami angang macha leibagi imungda noktana khedana Langaga laibado yu uramde amadi yum adu ichikchiklami makoina yum manung changba tamda chahi puma toy surabi Satabati kitchen gi floor da taraga laibado urami Satabati tamna makoi anina chinchinda matamda moina chingnaribado asengbo oirami Satabati siraga taraga lairami magi mangakta kaigumba amana len khibagi dakfam lairami amadi Satabati na setliba sari do itana pumchot chotlami film adu hek yengbada yamna yenghaidaba mong amadi thajaba sungamlamde imung asida nauna pokhiba angang asibu yamna nungsina kyar lobiramba mabok thawa yaudraba hakchang oina taraga leire
Benkatana yamna thuna emergency service ta call torami amadi police ta su pau pirami akhoi anina machanupi sanbi bu kauraga yum manungi kachin koya thungna yenglami angang adusu yum manung da leiramde mafam khangdana mangkhirami Benkata amadi chenchu makhoi anigi thawai oijaribi piklibi machanupi su leiramdabaduda angawbigum oirami nakal amaromdana moigi nungsiraba mama asiboina targa leiri nakan amadana pikliba machanupi mafum gaya leiki haibagi langla langjin amata khangdana leiri hangbi yaba wahang amadi kanana karigi masigi crime ase tawrino haibasini American police yamna thuna thodok thofum de roklame police officer na yum manung da hek changpagi tanja sida Benkatana yamna strange oiba che ama urami madu Ransom gi maram da iramba che amani che asida iramba warol de noigi nachanupi shanbi agi manakte lei kaiguma police ta paupi ba taragadi angang ase matup kakthalaga hatkani thodok matang da kanagumba amada haiba taragadi sanbi gi kakthalawa hakchang gi parting yum manung da fangani amadi matam chuppada nakoina kari tawraga lei haibase yangsilli haina irami masigi makhadasu makoina kanada call tawi message thai ekoina loina khangi nangi nachanupi hingna pamagadi aina haiba wase chapchana taw akoina nangondagi $50,000 pami nangi nupi chenchu achikpa jaga amada puraga lau aikoina nangi nupi nattana atopa miwai amaga punna lakpa uragadi nachanupi sanbi hingre haibasi makhalo aikoina haiba mayam se fagi natte nachanupi pambra natragana nangna tha manga da taliba paisa do pambra munna khalo ngasi numidang pung nipan tawa matamda chenchu noigi sport complex ki mamang thangna site ta $50,000 case oina puraga lakadabani haina irame akhoi gi mina paisa do fanglaba matungda nangon da call tawraklaga nachanupi sanbi kada da lei harakani kanagumba na haipa sadana aikoina hairiba sigi mayokta thabak torokpa taragadi maduna nangi nachanupi sibagi maramni adum khanjaro exact pung nipal phawbagi manungda paisa ready tawraga thamu maram amatana thengtaba yaroi yamna maru eba amana nachanupi ayuktagi kaimta chadri ma yam mabuk lame masigi ransom note ase hek pabada matai manau ani wakhal yamna warami machanupi sanbi kai fiamda lairamgani khanbada makhoi animakki thamoi kairami machanupi kaim pijadana thamamgadra amadi mabu ningthina care lobiramgadra khalami police na makhatana yum manungda thiba humba tawbada mamangda fangkhiba ransom note tugi chap manaba mawngda atokpa che tara amasu fanglami che mayamase apartment sigi tongan ba corner singdagi fangmani somda civil dress setpa police officer sing sports complex ki akoibada position semaga lairami chenchu makhutta paisa pairaga gari parking da lepaga lairami pung nipani tare kanamata lakpu ude sum matamdi hokidana pung mapan tara taraklami haujikchu kanamata paisa lobulak lamde yengbada kidnapper singdo kibadagi natragana mogi plan da change tawrira amadi tawmali mayam se tawrikan sida police ki team amadi volunteer na manak nakpada laiba mafam singda sanbi bu thirami police na manak nakpada laiba apartment sing thong thindana loinamak check tawrami amadi Benkatana lairiba building sigi miwai singchu pulak tholaktana thiwada mateng panglami manak nakpada laiba Indian professor na chana thaknaba semdana mayamdugi piraklami moisu moigi ngamjabi thakta waraba matam sida mateng tawnaba hotnarami building sida laiba nupa ama Benkatagi family ga su yamna close oiba mamingna Raghunandan Yandamuri matam sida yamna support tawrami magi office ki printer use tawraga missing report ki copy chani dagi hena print out lauthoklaga manak nakpada laiba mafam singda naplammi numit kharani haukhirami adubu langla langjin amata khanglamde kidnapper singsu makhoina hairamba mafambuda laklamde kidnappers na tumina laikhiba sida yamna mi paiba ama phawrami mama mapagi thamoida piklibi machanupi dubu safe oiribra haina khanjarami machagi wakal khanganu ngamlamde numit ase 2012 ki 24 October yum sagai sa numit ni numidang wairam gi matamni ahenba police officer kaya amadi local gi mioi singsu baby sanbi thirami Pennsylvania da laiba Indian community na donation tawraga $50,000 fundraise tawrami amadi baby sanbi bu fabada chenariba mioi amadi car ani sigili khul piba ngambada $50,000 gi cash reward pigani haina lauthoklami yamna
angakpa clue ama fanglami police officer na ransom gi che singado munni yengo matamda che amada benkata amadi chenchugi asengo maming ibagi mahuta makoi anigi nickname oina irami police singi mityeng masina singhalami amadi imung manungsu madu ubada shock chatlami maramdi makoi anida yamna close oiba mitana mabani gi nickname khangmani police na somda clue singa se theory kanda control room da itha thajadana call ama laklami call ado benkata gi family na leiriba apartment dugi gym dagi torakpani phone torok iba nupa se gym da thabak tobani amadi information khara share toge hairaklami gym gi check in counter da blue bag ama targa leire kanamatana su bag sigi mapuni haina thorakte amadi gym member gi su mande hairaklami police ta yamna thuna laklaga check tobiu hairami yamna thuna police mafambuda yorami amadi blue bag ado inspection toba horami bag adu hek hangdokpaga manungda yawriba posak ado ubada police sing khongpham lenglamde police sing su yamna thamoi soklami bag manungda yawriba se baby sanbi gi thawai yawdraba hakchangni amadi magi mafimarol posak kharasu yamna chetna kirga yawrami police na benkata amadi chenchuda thamoi sokningai oiba pawase tamlami chenchugi mama laikidabagi thamoi kairaga lairikan tanjaduda pikliba baby sanbi sibagi pau lakpadadi matai manau anigi phibam pumloi loirami makhoigi amata pokchabi macha ngasidi tabeng pal thadokre karisu khangjadriba kanagasu yeknaba laitaba amadi kana amata busu awaba nuaitaba pidriba angang sibu sumaina hatkhiba mama mapadi angawbi gum oirami blue bag check tonaba lepta thakirami postmortem report chulaklami baby sanbi sor honna ngamdabadagi sibani khalami police na makha na focus amaga loinana misi asigi matangda thijalami police na masigi tamthiba crime masibu torobriba mioi sibu fangdri fauba potharoi haina wasaklami police na amuk hanna benkata amadi chenchuna lairiba building masa pumbagi CCTV footage englami hojikti moi khutta clue amalaire madudi blue bag tuni building asida masigi bag singa manaba pairaga gymda changthok changshin tobra haina yamna chection englami tapna footage ado englami amadi kaigumba khara khangmangamlami CCTV footage ge frame amada nupa amana blue bag ama pairaga building dagi thokhibadu urami police na video sidagi clear oiba picture ama lawraga baby sanbi gi parents ta nupa ase masak khangbre yengu haina tharami benkata amadi chenchuna nupa ase masak khangnaba hotnabada second ama fawbo changlamde CCTV footage oiba nupa ase atai kana sunate ragunandal yandamuri ni maming se aina wari sugi mamangdasu panjakhrabani mayamna ningsing berangbani khalli ragunandan mitop amanate mahaksu benkata amadi chenchu leiriba building sida leirami aseng bagidi benkata gi family ga su yamna close oirami baby sanbi mangu matamda mahangna imung sida mateng pangbagi acting torami family gi awaba sida saruk yadana moiga punna leminadana yam fazana ragunandan na acting torami ragunandan india gi Andhra Pradesh tagini atopa Indian dauna mahaksu future ge khalaga US ta lakhibani mahak IT sector da thabuk torami amadi benkata family ga khangnaba hawrami mahak toina benkata family ga wari watai tawi mayumda su visit tawi amadi tapna marup oibagi mari ama sagatlami hojikti achumba se mayam gi mangda tholoklani police na thin thabat tawduna benkata gi family na Ragunandan gi mesak ase identify tawbaga mawu farami amadi question tawnaba custody da puraklami ahanbada Ragunandan na yamna lanjadaba sarami amadi kaimta khangde hairaklami police na haibe mayam se kainu haiba ma amuta khangde hairami adabu police moigi tonganba lambi amalei wahang pohang tawnaba police na CCTV footage se mangon upre matamda magi maithongda awonba ama laklami amadi machin thiraga chenge tawbado chenpham leiramde mamai thangda hanjan wahang pohong kairak torba matungda Ragunandan na asengba haidoraklami masigi makha tarakpada Ragunandan na hairakpa wasing se yamna thamoi sokni oiba wafamni Ragunandan gambling da addict oiba nupa amani casinos da mahak paisa mayam ama manglammi masigi fattaba hainabisida mahaki thabaki salary ayamba loinamak manglammi mahaki sel thumgi phibam se yamna thina soksalaklammi
Matamsida magi nupi pregnant oirami adubu magi nupagi fattaba hainabigi matangdadi kaimata khanglamde. Yamna thuna paisa fangnaba Raghunandanna sathiba yamna fattaba plan ama tawrami benkata amadi chenchu mahakna munna khanglami makhoi anigi nomagi routine moigi thazaba amadi menungsigi matangdasu yamna fazana khanglami mayamse mahakna matai manau anigi mayokta sijinarami matamduda Raghunandan gambling da yamna chauba paisa manglami migi paisa su tolami asigi matangda magi nupida kaimata hairamde mapan thongdadi mahak normal oina act tawrami mahusagum office atli yumda hali adabu manungdadi mahak yamna kirami mangonda paisa puhalliba miyoi singdugi kol lakpada mahak pakhatpa adum farami mahak kari tawgudabano haiba khanglamde kaigumba kanda bank dagi loan lawraga mingondagi puriba paisa do singkhrasira haina khalami maram masina bank dagi loan lawnaba tawrami adabu bank na peraklamde matam sidagi mahak amuk hena akiyo haroklammi Raghunandan na khanglami madudi mahak na puriba paisa se yamna thuna singkhidaba taragadi mabu soidana thirakani maram asina mahak na atopa plan kaya ama khanba haroklammi mahak na nongma ikui dikan mamangda benkata amadi chenchugi mayumda chatlubado ningsing naklammi moina mabu party amadi invite tawroklami amadi yamna fazana pizza pithak su tawroklami yengbada makhoigi family do yamna nungaina leiba malammi mahakna yumduda sanalupa paisa khara leibado urami amadi chenchugi mama India dagi laaga leibadusu sana mayam ama sibado mahakna urami Raghunandanna benkatagi yumse target oirami mahakna police ta wari liyo matamda kanamatu hatpa amadi makhoibu sokhanbagi plan da yawramde hairami mahakna hairapagi matungina magi plan se angang si purga lakpa amadi yumbuda leiriba sanalupa paisa sa lorokpa angang sigi mahuta ransom gi paisa duna mangona toliba paisa singdokhiba amadi angang sibu tekta kaidana pitokhiba habasini plan gi matungina mahakna mafambuda yaw matamda chenchugi mama Satyabatina thong hangdoraklami matamduda Raghunandanna aigi ming Raghunandan Yandamuri noigi party da mamangda thengnakre aisu Andhra Pradesh dagi ni hairami mahak pu thasabadagi manungda changhalami manungda hek changlakpaga mahak ki asengba character ado ulaklami mahakna Satyabati bu ki halami sana paisa pinaba hairami amadi baby Sanbi bu puraga chatnabu hotnarami Sanbi gi mabokna angang ase puraga chatpa yaroi haina thingnabu hotnarami akiba amadi asawu amaga loinana Raghunandanna thang amala thoraklami amadi Satyabati gi ngaksamda yalami Satyabati laimaida wan thakirami Sanbi bu fi amana yamathuna yomsallaga khawda hapsilami amasung mafamdu thuna thadolaga laklami angang asina kapakpada minungsi laitana fi amana machindo mensalami aduga chelaklami mayumda halakanda baby Sanbi amukka kapahoroklami handak sumana fi amaga amuk namsalami Raghunandanna baby Sanbi machinda fi do namshinbada magi wakalda angang se sor honma ngamni ngamoi habagi wakhan amata khalamde khawase pairaga mahak chenba leplamde benkatagi yum thadoktrikanda mafamduda mahakna ransom letter thamlambani mahakna khawase sum pairaga chatlikanda ikhang khanghodana chaplebami amadi baby Sanbi tuminna leiba makhol amata thoroktabuda achikpa mafam amada bag ado hangdoklagi yeglami bag to hangdokpada oirenma film do ubada mabu yamna pakhathalami baby Sanbi sor honma lepami mahak sor honma ngamdana fungatana sirami Haujikti Raghunandan chumthokpa yaroidaba achouba asoiba ama tawre habase mahak masa mathantana gyan tajaраklami akiba amaga loinana mahakna bag ado gym gi manata thamlami kaigino hairagadi maga thodoksiga kaimta mari lainaraktana mahakna ahanba plan tawbadi angang siga paisa ga onnabani haujikti baby Sanbi sirabanina paisa hangbagi value su laitre haina khalami maram asina mahak mafamdugi chenkhirami gym gi staff member amana khawse thenarakpani amadi police ta pau perakpani sumai tawdana police ki haithoi singthoibagi thabaksina Raghunandan bu farami thodok asigi pau miyam mangna tholakpada entire United States maru oina Pennsylvania da laiba Indian community singi mayam ge thamoida nungaitaba ama fawrami miyamna imung sibu khangba mina crime ase tawbuni haibasida thazaba ingam ngamlamde Indian community ki maikai dagi
Raghunandan bu akan machairak pibinaba hajarami courta full trial toraba matungda court na Raghunandan Yandamuri bu sibagi chairak pirami adumoinamak United States tasu death penalty se pak hek pigande masibu delay ta hunnaba appeal toba legal step kayama amadi governor na khud thinjinmena chingba lambi kayama lei maram masina death penalty pizaragasu thabak oina pangthokpadadi matam mayam ama changi ngasi su Raghunandan Yandamuri magi death sentence ngairaga lere wari sidagi aikoina khangbase India khak natna United States tasu kanagumba ama maralgi matungina sibagi chairak authokpa taragadi hairiba nupa adu kudakta adum sibagi chairak se phangde habani tongan ba procedure kaya ama amuk go through toba darkar oi habani India rasu sapma nei kanagumba ama koigi sibagi chairak phangba taragadi koi Supreme Court ta High Court ta President da koi appeal tawnabagi mangona tanjama pi ko hairiba mayam se reject toro matungda ma heng tawdabani sumain tawdana thodo ase thokre maral legidrabi Piklibi Agang Macha Sanbi Amadi Magi Mabok mabu yang chiliba Mabok paisa kharagi damakta Raghunandan na harpi khreka adubu hojik phawba Raghunandan di hingaga leiri imungsi hojik phok justice fangdri habani sibagi chairak pikhiba taraga sumhak sidribani na benkata amadi chenchugi imungse hojik phawba makoi justice fangdna leiri habani ko yamna thuna justice phangba oirasunu haina agi makedagi haijari aduga ai channel asibu mayamna nungaiba taragadi mayamna subscribe like comment share to biu ko mayam na support to bibagi ngasi aisu mayamda wari se chang naina thagatpa ngamjeribani ko ngasi gidi masi hairaga mayamdagi bidai lawjarge thank you everyone